Image TV yang bir sing wahan bada tarham nok se baloi na kurum jari ing listing ani ga sumna trat loi kiduna anu sahi listing ani ga sumna train pan lak pasida nunga yai phaba santi leiba lamdam amadi apunba manipur gi saktam amagi damak aikhoi amatoina leminarsi haibagi paujel miyamda Image TV gi makai dagi pijari ngasi maroba pauda Chief Minister N Birena lupa lak yakhai mariga lising kuntra taruki loan gi senpam tongan beneficiary singda yan tokre Prime Minister Narendra Modi na Sivgiri pilgrimage celebration hodokre loinana DNA Dina FC Wangjingna third DSA penalty shootout ki winner waikre mapung iba pau tabirasi Manipur gi Chief Minister N Biren Singh ngasi Chief Minister gi secretary ta beneficiary nifu mangada punna lupa lak yakhai mariga lising kuntra taruki loan gi senpam yan tokre Laumi amadi entrepreneurs sing yauna punna beneficiary nifum ngagi manungda beneficiary kuntra marina piggery farm tawbagi aduga tarana dairy farm tawbagi amasung beneficiary amana embroidery tawuna bagini lupa lising maudrani thoidagina lupa lak tara phawgi senpam gi loan sing adu Manipur State Cooperative Bank Limited na pibani pawmi sing wangang bada Chief Minister na haiki bada government haibsi miyam gini amasung government am leibagi maramdi state asigi miyam gi amasung sakot tharang gi dabni haiki Chief Minister na makata no haiki bada tha kudingi pangthok liba miyam gi numit amadi singilu singi numita miyam gi unarba matungda sarkar asina bank kharga khanaraga loan darkar oiba miyo singda loan pinanba lep khibani beneficiary singna lawriba loan sing matam sang singdok labadi lawriba loan adugi sada yankhai grant amadi subsidy fangani loinana matung tabda loan hen sauna fangani haina su Chief Minister na phongdok ke thorom tu da Chief Minister na anu sahi lakpage loinana nungai ai phaba madi sakhotpa Manipur amagi damak miyamda yakoi paujel su pike praja sing da kana bapiu praja sing gu nungai lo praja han bai ba jakoi gi thong ni sarkar ko gi ngasi phawbuda miyam gi numit amadi sumba scheme na piri si phane yang pre loan phangbiri ba iseli nauk sing ukrul dagi or any tampak tagi laiba mayam daina appeal tongning ba se ngasai grant gi portion ju 50% ena yawba mayam ma yawre ngasi da yen 54 lakhs some things bank gi niyom matam sana apik percenton do khragar do singat pirakanda kana bodo lobiu Manipur da operate to biri ba bank khuding mak business community khatagi government employee khatagi oina to bigano praja sing kari skills makogi potential field da kumbirakanda mamana suning ba leiba mamana tongning ba leiba akhang ahi mayam do madai da financially mating pangbiu praja dadi kana supi bidana ikoi dum bank tongni haraga de government ki side ki very sorry Yaskul Kendragi MLA TH Setebratra Principal Secretary Vinit Joshi Manipur State Cooperative Bank official singsu from the Sarvyaki Ano usahi listing ani ga sunu train pan lakpuda Manipur gi miyam da yai proposal pijabada nungai pokse haina Manipuri Governor Dr. Nasma Heptulan Haikre Ano usahi lakpada ano wa saga loinana ano warep longnei hawkibada thengnakiba experience kaya dagi hen phaba hayengi damak yengli lakli ba sahi asigi manungda Manipuri kasin koya khudingmakta ingna sikna leinanaba aikhoi pumba khusamnaraga thabak tawminanaba warep lorsi ano ba sahi lising ani ga sumna tani pan palan tawda Manipur gi miyam gi punsi nungai yai phaba amadi ingthabagi thawjal phanglasanu amuk hanna Manipur gi miyam da Happy New Year 2018 gi yai proposal pijari haiduna Governor Nasma Heptulana phongdorakle Listing ani ga sumna trate loikiduna listing ani sumna trying pan lakpusida Mouth Minister T. Syam Kumara Manipur miyam da yai proposal pirakle sahi asida thabak kaya pai pang pangthokpa ngamkhibagi saphuk sabaga loinana anu sahi gi damak khaurangna yengliba anu sahi palan tawda kanglup naiba leitrasanu asan miraiba naidana afaba lengak leinabagi anu sahi gi palan tawna thoidokpa thorom orsanu listing ani sumna trying pan ase ingthaba sakhotpa amadi ingna signa leiminabagi sahi orsanu haina Minister Syam Kumar thadruk proposal hairi UCM President Elangun Johnson Haikre handak UCM Amuko CCSK gi
mihut singna numitrang manisang na Delhi da leiduna framework agreement ki matangda Prime Minister, Home Minister, Intercoordinator RN Rabi, AICC ki President jauna tongan ba lusing sing unduna lising lisung try pan gi August ohum da tongna kiba framework agreement na thangna state sing Manipur, Assam, Arunachal Pradesh miam da mi pai ba pokli bagi matang na paudam khre wafam singa sin nungtel UCM gi office ta pamusing unabda Johnson na phongdo kibani Johnson na makha ta duna agreement na sina Manipur yorok ka da leibadi lamdam masigi miam gi ayab logda bani nakal am kakta yeng laga warep loba yaroi haibagi wafam thamlam ki Prime Minister amadi RN Ravi na phongdo lakibada nakoina thajagdaba asi Bharat Sarkar na thokpa order adu kakta thajabiyo masina tana kanagom am tana ngang sakpa wafam logano nakoi wafam aikoina munna khangi haiki matam kharadi makoina kari torpage haibadu yeng batai amadi miyam punna leminana ba sem sa mathau tai haiki chumnegi nakal namatagi oiba mata Government of India na kanagumba organization natraga state amaga yanaba khak poraklaga state mari asina punna yanagadaba lambi natragadi kaidongoi da maduma found bangamoi maduna hayeng tungda achauba irang ama tholagadi madugi ona se central government na pugadabani 2001 da miyam tanadabida akoi ceasefire extension tawsulubuduna mioi 19 gi punsi pikham nakibado kaubiganu masi amuka hanna akoi thuagadi Government of India na madugi daito du pubigani English singan ga suma try pan gi Directorate of Information and Public Relations na puthokpa Manipur government ki wall calendar amasung diary Information and Public Relations Minister TH Biswas nangasi Minister gi official quarter sanjin thongda leibada phongkre calendar aduda state government na pakhat pas swatrab singi tengbang amasung ikui kuidringa da Union Minister Power Sri RK Singh na launch tawkiba Subagya scheme na singba uthokli diary amasung calendar form bagi thoram du da Minister na state asi miyam da nungai phaba mari chakot pa anu sahi lising ni sum try pan amagi damak miyam da yapia paujel piki thoram du da DIPR gi director Megachandra Kongvam Deputy Director Songtham Noyan Singh Publication Manager Sri L Ashok Kumar amadi Director asigi official singsu saruk yakhe Mukhyamantri N Biren Singh High Kre hayeng dagi Imphal Sandel bus service hodok lagani Chief Minister gi Haksel gi tengbang scheme January 35 miyam gi numita launch tawdun hodok lagani mang makha tarduna punamangna agitation sanction ringai mamangda negotiating table lakpina basu mang appeal tawki wafam si mang na hayeng dagi hawdoriba anaw sahi mawina na landam masigi miyam da yapi paujel piduna phongdok kibani Mukhyamantri na makha tarduna Sandel district ki miyam da phongdok kibada hayeng dagi Manipur State Transport ki makha da Imphal Sandel bus service la horgani masi anaw sahi lisingani sumran train pan ki amadagi hodok kadabani Chief Minister gi below poverty line BPL ki family sing da pigidaba haksil ki tengmang health insurance scheme su January 3 da pangthok kadaba miyam gi numita hodok lagani mang makha ta na phongdok kibada Southeast Asia ga samnagadaba anisuba corridor Imphal Bahang Road ki proposal su yare state asigi khungang yankhai ga tareta mai pinanaba taunaba March ta lisingani sum try ban phau da target tawri yumthong khuding da madi community center sing da lisingani sum try pani manung da toilet sing sargani Rajya Sarkar na kendra gi schemes punamak sabchana fully implement tawgani PMAY gi makhada yum lising tara sabagi thabak lisingani sum try pani March loina ba target tawri Sing Zilla ki headquarters sing da nupi ketel saba lising lisum try pani January da loirgani Tamenglong ki water supply scheme athu matam da thabak horgani Education sector ki makhada government nasina Manipur Private School Registration and Regulations Act amasung Manipur Private Coaching Center Act athu matam manung da implement tarugani mang makhata aduna social security scheme ki makhada laib sing ki tengbang ki damak semester ki sotrab sing ki tengbang hodokre rajya sida nupi angang da sathaba crime ki mayokta first track court Likduna hawkibada hawdokiba da mahagna nungaiba phongki Mukhyamantri na anoba sahina lak bada thama pan surba sarkar asina punam asibu punamang support amadi cooperation pibiduna ingtappa amadi shanti level state ama makhata na ohenaba miyamda appeal makhata na tawki strike natai sadaba mi bu wahanba mi bu waningai weba thukatningai weba makhal amatagi nataba mihat mi pun to widana ban blockade to widana support to wirakanda lusing bire be sarkar se makhata na lakadar be sahi dasu sumaina problem leiba grievances leiba pen deba leiba punimak to ekoi punna phaminarga wari sarakanda sarkar na ngambana sini ngamdabana sini do khanarga wari sanarga sasi ana ban free weba blockade free weba mihat mi pun leitaba pising da sathaba crime ekoi matik sab action logani haibagi government pi ki bedo koi thaba goina ole sidar nate any kind of criminal any kind of
unlawful activities government sin madumadi compromise soroi Thawal police amasung excise thawalna haukiba tha anida tongan ba mafamdagi phagalakpa lupa lakh amaga lising kunthra rongi mamal oigadaba yungau amasung yungang ngasi thawal mini secretariat complex da leiba excise thawal office mamangda mai thaduktuna amadi thugaiduna mahankre yu manghanba aduda thawal police station gi OC B Rishikesh Sharma excise station thawal gi OCL Dino Singh atai personal kaya su sarugya ki Thawal police station gi OC B Rishikesh Sharma na phongdok kibada SP Thawal ke Megasandra amasung excise Thawal gi deputy SP L Raghu ani gi lamjing makhada Thawal police amasung excise Thawal na mayai kawa sinjak amadi yu phagat pagi sangsil liba khongjang gi saruk ama oina haukiba November amasung December tha ani sigi manungda tongan ba mafam dagi phagalakpa yungo amadi yungang sing ngasi mai thaduna mahan kre ngasi mahaliba USC local market ta lupa lising humbuni thoi sani rongi yungo liter lising amaga sani nifum ni thoi romni lupa lising humdra rongi mamal oigedaba foreign liquor punna chawrang na lupa lakh amaga lising kunthai ni thoi sani rongi ni haiki Nupilal Memorial Association na thabu mamna ama sumna sathrakba Nupilal nising thoram ngasi ayu Nupilal Memorial Complex lo sinkre Tharmaduda Impal East Jilla gi Adhyaksha P Bimola amadi Social Welfare Women Development Corporation gi Chairperson S Saitya Barmana athoiba mithung amadi thormapu oiki Tharmaduda laikhidraba Nupilal gi thona phabi ima singi photo da haikat laikat tamduni kai khumnaki Ningsing thormasi ga mari lenana pangthokiba lebak ningwi sei layak ba kui sangam nabagi makok mathang takraba singda mana mathum sing yen thoki Tharmaduda Association gi Publicity Secretary Peter Longjam da phongdok kibada Mamangi Sarkar da Association na thamgiba thabak sing anoba Sarkar sina thabak ta onthokani haibagi thajaba lei Longjamba Netaji gi mayek ta sanaba Nupilal drama gadget ta hapina ba haibada Sarkar na yabida bas nuaite drama si sahi trate chupna miyam na sakhanglaba drama ni Sarkar na miyeng sanghaningi haibaga loinana nitai pai chuthek taki senthong phawi lambi asi Nupilal gi mingda thonana ba poster campaign paktokani haiki Kanglei Economic Development Organization Kedona Sinurangasi ayuk pung 3 ka minute kunthar da lamlong kaithel da mobile kitchen pani puri miyam na tandum masa haina khangnaba yonba toli haudokre thromatu da IMC gi mayor L Lokeshwar amadi Panthoibi Housing ki chairman amasung managing director Hemona athoiba mithung amadi thormapu oiki athoiba mithung gi warol da Lokeshwar phonu khibada sunomba hainabagi pandamda Kedogi thomising na jaga khar da potse yoli basi thagat ningai ni lebak ama nungai thamba hebsi lebak adugi economic sakhulaba da nungai bo oigeni haike thromadu da khurai lamlong kaithel gi president athokpam apabi devi amadi ward number kulumdoi cooperator Romolana thoidokpa mithung oiki haire ngasi ayuk Tenopal district DC KH Rahumni Singh ADC More and Gojendra Singh SP Tenopal Dr S Ibumsa Singh OC More Ice Chauba CDO More DSPT H Krishna Tombi Yawbatim Amana No Man Lengi Mapam Kaya Hakting Nana Yensin Kre DC Ragumanina Pono Kibada BP number 78 Amadi 79 Maraki No Man Lengi Jagada Ngarang Myanmar gi authority laktuna JCB sinaduna lebak temthokpa adu SP Tenopal Dr S Ibumsa na thingjin kre Myanmar gi maikei dagi karigumba amata khangalakpa leite Norman land haibasi lebak ani gi tainpham mafam oibana lebak ani pauna gadaba larga thabak tawgadabani haiduna phondoki makoina border da leiba security Assam Rifles DC amasung police ta pau pigadabani aikhoi rongi mioi kharana Norman land da oki makon sajiba asisu lising suna trying ban January gi tha manungda lathok naba DC na khangan kre karigumba lathok taba targadi eviction tawgani haiki ngarang JCB yauna lebak temthokiba adusu India gi authority da khangalamba nate Myanmar gi DC da su che thaduna khangalagani amadi state government da su khangani matungda asigumba amuk tawdanaba lebak ani gi oiba khananai dabada puthoknaba su mahang phongdokki TH Birsandra Singha Football Academy na puthokpa calendar phongbi throm amang asi More Ward number 7 da leiba Eastern Science School ground pangthokre Mapan suba TH Birsandra Singha Football Academy calendar 2018 phongbi throm adu DC Tenopal KS Raghumani Singh na athoiba mithung oiduna phongki SP Tenopal Dr S Ibumsa na throm mapu oiki
calendar phong mari lenana MCM 11 team amadi TVSFA Impal team anina friendly football match amasu sanaki. All Manipur Body Building and Fitness Association senduna pangthokiba yakhema thoisiba Mr Manipur contest 2017 da kilogram humra gi kangupta gold fangkraba amadi mathang sahi 2018 gi January 3 amasung 3 ta Rajasthan da pangthokadoriba yakhai 3 suba Junior Mr India amasung National Physics 2017-18 da su saruk yarunabagi khalaklaba Hawizam Minketan da tongan balup amasung lanai mioi kiana sel gi tengmang pinakre top sing mera paibi amasung Youth Union Club Kaksing gi Maikai da gisu sanare sigi tungi contest kaya da mai pakpa produktuna Manipur mixed product na sel gi tengwang pi baga loinana yai pa thousal pi kre hairi Hawizam Minketan Kaksing district ki manung sana leiba top sing hydroi pokpi laikai dagi Hawizam tombagi masanu pani hairi Prime Minister Narendra Modi na video conference ki kuthang da Kerala gi Varkala da leiba Sivgiri mutta Marfumaharak suba Sivgiri pilgrimage celebration hodokre Sivgiri hairiba mafam masi achowa saint ama oikiba social reformer Sri Narayan Guru gi senglaba mafam ni songna samnaba yadaba amadi khunagi phattaba kayagi mayokta thengnanaba miyambu makeup thonduna Narayan Guru na miyambu amato oina pulhan ki amadi thengnan ki saint asubu ningsing laga khunai da sotana lairiba sing amadi dalit singi damak thabak taunabagi thauna happy haina Prime Minister Modi na phongdokhi Thamadu da wangang da Prime Minister Modi na triple talak ki ningtamba phanganaba Muslim nupi singi kuina leklaba khudong sada singi matang su panki lisingani sumna trangma da Prime Minister Modi na Sivgiri mutta satuna Sri Narayan Guru gi samarita ikai khumna botki miyo gidama kanup ama dharma ama amadi ishwar ma haiba paujel sandoknamba Narayan Guru da hodokhiba Sivgiri mut asi spiritual cum pilgrim center ama orekli haiki Tamil film gi sakna actor Rajnikant Rajniti da khongda gani haina lauthokre mahana Rajniti da khongda duna anoba Rajniti ama semduna Tamil Nadu da pangthokadoriba sitchani ga kunthamari leba Bidhan Sabha mirep ta khuding mioi kidmak thadokani hairi magna makhata duna anoba Rajniti gi mayol da magna laglibasi Tamil Nadu miyam gi damak anoba mayol amagini mahana Rajniti da khongda naba lauthokhiba sibu DMK amadi AI DMK na taram okre Now Sera sector leba Indian Army post ta Pakistan Army na ngasi ayuk angan mada nomai kapsilakre Indian Army na su akan momong da khut hanki hairi nomai kam nabi thodok aduda Sipoi Jagir Singh sathina sok padagi laikan nabang ngamdana laikidre sahi kuthai thoi surwa Jagir Singh Punjab ki Firozpur district ki manung chanba khungang Logar Thakram wala dagini ma ke loinabi masanupi ani amasung masanipa ama thalamni hairi Sanabagi Paodam Dina FC DFC Wangjingna third DSA Kaksing kick from the penalty mark penalty shootout football competition 2017 gi winner oikre Manipur Police Football Club Manipur na runners up tak tahore District Sports Association DSA Kaksing na sinduna thasi kunmari dagi punna tim nipan na saruk yaduna association asigi playground na sathrakhiba Third DSA kick from the penalty mark penalty shootout football competition 2017 gi ngasi sanikhiba final match ta Dina FC Wangjingna Manipur Police Football Club pu goal taruka mangada thoiduna Dina FC Wangjingna winner oikibani football competition asi losinbagi thoromda Bobon Technical and Skill Development Private Limited ki chairman Naurem Nabasandra Singh na athoiba mithung District Sports Association Kaksing President Y Mangolraw Singh na thromapu SP Kaksing W Singajit Singh na thoidok pamithung oina saruk yakhe Hauzik aroibada moroipa ahuna pijari Chief Minister N Birena lupa lakh yakhai mariga lising kunthra taruki loan gi senpam tongan ba beneficiary singda yanthokre Prime Minister Narendra Modi na Sivgiri pilgrimage celebration hodokre loinana DNA Dina FC Wangjingna third DSA penalty shootout ki winner oikre Nasigidi Paodam sandok saba matang sa loijare miyam amukana khurumjari